ꯃꯔꯝꯗꯝꯗ ꯂꯥꯟꯖꯦꯜꯂꯒ ꯂꯩꯔꯤꯕꯁꯤꯡ MLA ꯁꯤꯡꯒ ꯎꯅꯒꯗꯧꯔꯤ꯫ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯍꯌꯦꯡ IDP ꯑꯃꯃꯝꯒꯤ ꯑꯦꯀꯥꯎꯟꯗ ꯂꯨꯄꯥ 2,910 ꯀꯥꯞꯁꯤꯟꯒꯗꯧꯔꯤ꯫ ꯃꯈꯥ ꯇꯥꯕ ꯄꯥꯎ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯤ꯫ ꯃꯅꯤꯄꯨꯔꯗ ꯄꯣꯄꯨꯂꯔ ꯒꯚꯔꯟꯃꯦꯟꯠ ꯑꯃ ꯂꯤꯡꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯃꯔꯝꯗ ꯂꯥꯝꯖꯦꯟꯅꯗꯨꯅ ꯂꯩꯔꯤꯕ IDP ꯁꯤꯡꯒꯤ MLA ꯁꯤꯡꯒ ꯎꯅꯍꯟꯕꯒꯤ ꯊꯧꯔꯥꯡ ꯑꯃ ꯍꯌꯦꯡ ꯄꯥꯡꯊꯣꯛꯅꯕ ꯁꯤꯜꯂꯤ꯫ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯕ ꯄꯥꯎ ꯑꯃꯅ ꯍꯥꯏ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯌꯨꯝꯅꯥꯝ ꯈꯦꯝꯆꯥꯟꯅ ꯂꯥꯡꯒꯣꯜꯗ ꯍꯧꯖꯤꯛ IDP ꯁꯤꯡꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯄꯥꯡꯊꯣꯛꯄ ꯊꯧꯔꯝꯗ ꯁꯔꯨꯛ ꯌꯥꯒꯅꯤ꯫ ꯃꯄꯨꯡ ꯑꯣꯏꯅ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇ꯭ꯌꯨꯟꯁꯤꯡꯗ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯏꯟꯇꯔꯅꯦꯜꯂꯤ ꯗꯤꯁꯄ꯭ꯂꯦꯁ ꯄꯥꯔꯁꯅꯦꯜꯁꯤꯡꯅ ꯑꯗꯨꯒ ꯀꯦꯟꯗ꯭ꯔ ꯑꯗꯨꯒꯤ MLAꯒ ꯎꯅꯍꯟꯅꯕ ꯂꯩꯉꯥꯛꯅ ꯑꯈꯟꯅꯕ ꯊꯧꯔꯥꯡ ꯑꯃ ꯁꯤꯜꯂꯤ꯫ ꯊꯧꯔꯝ ꯑꯁꯤ ꯃꯔꯤ ꯂꯩꯅꯕ ꯗꯤꯁꯇ꯭ꯔꯤꯛ ꯑꯣꯊꯣꯔꯤꯇꯤꯒꯤ ꯃꯈꯥꯗ ꯁꯤꯟꯕꯅꯤ꯫ ꯑꯣꯄꯣꯖꯤꯁꯟ ꯑꯃꯁꯨꯡ ꯔꯨꯂꯤꯡ ꯍꯥꯏꯕ ꯂꯩꯇꯅ ꯗꯤꯁꯇ꯭ꯔꯤꯛ ꯂꯦꯚꯦꯜꯒꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯒ ꯄꯨꯜꯂꯒ IDP ꯁꯤꯡꯅ ꯍꯧꯖꯤꯛ ꯊꯦꯡꯅꯔꯤꯕ ꯈꯨꯗꯣꯡꯆꯥꯗꯕꯁꯤꯡ ꯑꯗꯨ ꯀꯔꯤꯅꯣ, ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯈꯨꯗꯛꯀꯤ ꯑꯣꯏꯕ ꯑꯋꯥꯠ ꯑꯄꯥꯅꯆꯤꯡꯕ ꯀꯔꯤ ꯂꯩꯕꯒꯦ ꯍꯥꯏꯕꯗꯨ ꯀꯨꯞꯅ ꯌꯦꯡꯁꯤꯜꯂꯕ ꯇꯨꯡꯗ ꯒꯚꯔꯟꯃꯦꯟꯠꯅ ꯔꯤꯄꯣꯔꯠ ꯂꯥꯡꯈꯠꯂꯛꯀꯗꯧꯔꯤ꯫ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯏꯟꯇꯔꯅꯦꯜꯂꯤ ꯗꯤꯁꯄ꯭ꯂꯦꯁ ꯄꯔꯁꯟ 59,000 ꯔꯣꯝ ꯂꯩꯔꯤ꯫ ꯆꯤꯡ ꯑꯃꯁꯨꯡ ꯇꯝꯗ ꯂꯩꯔꯤꯕ IDP ꯈꯨꯗꯤꯡꯃꯛꯀꯤ ꯑꯣꯏꯅ ꯇꯉꯥꯏꯐꯗꯕ ꯄꯣꯠ-ꯆꯩꯁꯤꯡ ꯂꯩꯖꯅꯕ ꯍꯌꯦꯡꯒꯤ ꯊꯧꯔꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ IDP ꯑꯃꯃꯝꯗ ꯂꯨꯄꯥ 2,910 ꯒꯤ ꯆꯥꯡꯗ ꯃꯁꯥ ꯃꯁꯥꯒꯤ ꯑꯦꯀꯥꯎꯟꯗ ꯗꯤꯁꯇ꯭ꯔꯤꯛ ꯑꯣꯊꯣꯔꯤꯇꯤꯅ ꯀꯥꯞꯍꯟꯒꯗꯧꯔꯤ꯫ ꯍꯥꯏꯔꯤꯕ ꯁꯦꯟꯐꯝ ꯑꯁꯤ IDP ꯁꯤꯡ ꯑꯗꯨꯅ ꯃꯣꯟ, ꯃꯣꯝꯄꯥꯛꯅꯆꯤꯡꯕ ꯂꯩꯖꯅꯕ ꯑꯃꯁꯨꯡ ꯑꯇꯩ ꯇꯉꯥꯏꯐꯗꯕ ꯄꯣꯠꯂꯝꯁꯤꯡ ꯂꯩꯕꯗ ꯃꯇꯦꯡ ꯄꯥꯡꯕ ꯑꯣꯏꯅ ꯄꯤꯕꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯃꯁꯤꯒꯤꯗꯃꯛ DCꯒꯤ ꯁ꯭ꯇꯥꯐꯁꯤꯡ ꯑꯃꯁꯨꯡ MLA ꯁꯤꯡꯅ ꯍꯌꯦꯡ ꯊꯧꯔꯝ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯃꯐꯝꯁꯤꯡꯗ ꯆꯠꯇꯨꯅ ꯌꯦꯡꯁꯤꯟꯕ ꯍꯧꯅꯈ꯭ꯔꯦ꯫ ꯁꯦꯛꯃꯥꯏ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇ꯭ꯌꯨꯟꯁꯤꯒꯤ ꯑꯣꯏꯅꯗꯤ IDP 1,000ꯒꯤ ꯃꯊꯛꯇ ꯑꯋꯥꯕ ꯐꯤꯚꯝꯗ ꯂꯩꯔꯤ꯫ ꯃꯈꯣꯏ ꯍꯌꯦꯡꯒꯤ ꯊꯧꯔꯝꯗ ꯁꯔꯨꯛ ꯌꯥꯍꯟꯕꯒ ꯂꯣꯏꯅꯅ ꯁꯦꯟꯐꯝꯁꯤꯡ ꯑꯗꯨꯁꯨ ꯈꯨꯗꯛꯀꯤ ꯑꯣꯏꯅ ꯃꯈꯣꯏꯒꯤ ꯑꯦꯀꯥꯎꯟꯗ ꯀꯥꯞꯍꯟꯅꯕ ꯊꯧꯔꯥꯡ ꯇꯧꯔꯤ꯫ ꯑꯣꯄꯣꯖꯤꯁꯟꯒꯤ MLA ꯁꯤꯡꯁꯨ ꯑꯁꯤꯒꯨꯝꯕ ꯊꯧꯔꯝ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯅꯕ ꯃꯔꯤ ꯂꯩꯅꯕ DC ꯁꯤꯡꯅ ꯏꯟꯚꯥꯏꯠ ꯇꯧꯕ ꯂꯩꯈ꯭ꯔꯦ꯫ ꯃꯔꯛ ꯑꯁꯤꯗ ꯑꯅꯧꯕ ꯒꯚꯔꯟꯃꯦꯟꯠ ꯑꯁꯤꯅ ꯃꯃꯥꯡꯊꯛꯇ ꯆꯤꯡꯒꯤ ꯃꯐꯝꯁꯤꯡꯗ ꯆꯠꯇꯨꯅ ꯀꯦꯕꯤꯅꯦꯠ ꯃꯤꯐꯝ ꯐꯝꯈꯤꯕꯗꯨ ꯃꯈꯥ ꯁꯝꯊꯕ ꯑꯣꯏꯅ ꯉꯁꯤ ꯅꯣꯡꯃ ꯅꯤꯅꯤ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯁꯦꯅꯥꯄꯇꯤ ꯗꯤꯁꯇ꯭ꯔꯤꯛꯇ ꯀꯦꯕꯤꯅꯦꯠ ꯐꯝꯒꯗꯧꯔꯤ꯫ ꯀꯦꯕꯤꯅꯦꯠ ꯃꯤꯅꯤꯁꯇꯔꯁꯤꯡ ꯑꯃꯁꯨꯡ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡ ꯏꯝꯐꯥꯜꯗꯒꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 2ꯗ ꯆꯠꯀꯗꯧꯔꯤ꯫